SDA Sorana sinduna khungang asida nahasingbu afaba lambida mangzil thanaba amadi Games and Sports ta henna khumang chawkhatnabagi chatharakpa thauramsinggi manungchanna ngasi Wangjing YK College mapadagi Sora Library Information Center faoba lamjen lamtharakkhre hairiba lamjen asida ahanbada Yahya Farooq apokpa Aslamuddin anisubada Farooq Khan apokpa Samu makoyanina pikhiba matamda yausilaktuna ahanba amadi anisuba taki SDA gi Vice President MKM Udinna fongdorakpada SDA na miyamgi matenga loinana angamba thakta soragi youth singbu afaba lambida puraknaba amadi mahai masinga loinana sportasu mangzil thaba ngamnanaba hotnagani masida pumnamaknasu cooperation pibinaba appeal tawki चलो 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 Terang mata kre, terang mata kre, terang mata ngare.